UG amadi geng khutpusingna miyamdagi senkhai thumkhai tawba thingnaba anti extortion cell ama semle IG kabib pawasi kanglei maira pause dagi lokhatchabane mamang sahi 2023 gi May 3 dagi Manipur da haurakhiba irang gi matung dagi irang asigi khudong saba lauraga underground sing amade local gi geng khutpusingna miyamdagi senkhai thumkhai tawbagi thabaksing ka hena satharakpa thengnare masibu yengsinaba amade thingnaba Manipur Police na akhanaba anti extortion cell ama semle haina IGP intelligence ki thopuriba kabib na phongdokre ngasi paumi singa unaba mada kabib na makhata na phongdokhibada hairibe anti extortion cell asi ADGP law and order na luchingani amade zonal IGP singna cell singa sigi member oigane masigi mathakta national highway sing da pot sai puthok pusin tawriba truck sing loinana national highway asi bungak senaba security force ki company taraga taruk deploy tawduna thamli hai kheng handak semliba anti extortion cell asi maruaina bazar manung institute kaya da amade lanai mioi kaya da underground kaya na cell gi demand tawsinba pidraga na phone tawduna kauba amade kihanba yum da grenade thamjinba amade langsinba mi phaba punbagi thabak kaya haujik satharagli si thingna ba thabak police na paikhet kani hai kheng IGP na makhata na phongdokhibada asigumba miyambu ki handuna nam haduna sel thum khaibagi thabak satharak pa kaya asina lamdam masigi senmelon gi thabak thauram kaya da ayet apan piduna laire masi pumna magasi thingnana ba Manipur Police na akan ba thabak kaya laukhana ba sem sari haibasi paumi sing da phongdokhe separate administration tan bagi khongjang de handok pa laitre pawasi kangleipaki mairagi editorial kalam dagi laukhat savane kuki sing na Manipur gi apun ba saktam thugaiduna Kuki sing tagi oiba separate administration ama tan bagi khongjang asi nongma gi khongjang asi kansil lagle masida kuki MLA tarana su mapung phaba thodang logduna kuki sing dagi oiba separate administration ama thamna bohona ring kuki sing na taliba separate administration asi haujik mai pakpagi khudam haibabu kuki tariba mafam sing da Manipur lainga ki karmachari sing ama ding aikhoi gi laingak loi oiriba MLA minister sing fauba khongda ba phangdaduna leiriba sine Masigi mayek senglaba khudam haibabu Tengnopal district ki manungsa na leiriba More border town da kuki nataba atopa phurup amatagi miyoi sing changba thingkhre masida natana Churachandpur amadi Kangpokpi na singbadasu kuki nataba atopa phurup sing changba ngamdre asidagi hendoktuna national highway to Imphal Dimapur phauba satok sasin tawba ngamdre aduna kuki sing na taliba separate administration asi phangdriba phauba makhoi gi khongjang handokloi haiduna chabyung na laikhre Inkhalagli ba kuki naha kaya khomjinduna maitaygi mathakta lal haunabagi damak training na chingba tawbagi thabak sathakhrei maduna namduna kuki singtagi oiba kuki le nama semnabagi khongjang asi hanba laitana sangsingani haibagi ware fauba laukhri haibasi Bharat laingak amade Manipur laingak khangna ngasi fauba Manipur gi apunba saktam kaidana ba thabak amata laukhatana leiriba si yamna lalle haujik Manipur gi chinga masung tam animakta Yamna maning tamna satok sasin tawba ngamdana leiriba sing Manipur lainga ki khwaidagi chawba soiba mane thawong asina Manipur gi chinga masung tam animakta laingak sasan gi thabak ningthina pangthokpa ngamdre laingak asi mamingtagi oina leire haibadu takpane Manipur miyam gi di Manipur gi apunba saktam kaiba yaroi yelangwaidagi leiminaragliba phurup kuntraga mangaro masi Manipur gi apunba ngamkhai singda leiminagani haibasine maduna Manipur miyamna laurakliba Manipur gi apunba saktam thugai ba yaroi haiba singnaduna Manipur gi apunba saktam thugai na ba phongna honarakpa sida ngasi phawbada Bharat laingakna karigumba wahi ama phawba haidana leisiliba si yamna lale Manipur da maitai gi lam naga gi lam kuki gi lam amade maitai pangal gi lam haiba leite pumnamak Manipur laingaki makhada leiriba apunba Manipur ne asigumba apunba Manipur asi masen kaya thongna thugai na bohonariba si Mapandagi niyam kaina changsilaktuna Manipur da khunda leita duna leisinkiba kuki singni haiba si khanglaba phauba Manipur laingakna laukhatpam thokpa thabak sing asi laukhatriba si yamna lalle pumnamak sing asigi mathakta haujik Manipur da thogliba lan asi loisindana leiriba sina Manipur thugaina bagi lan asi hena kansilaknana bagi maram ama oigadawre Manipur laingakna haujik lawgadaba thodang de Bharat laingakta taksinduna Manipur da thogliba lan asi loisinana ba honagadavane Masing amdriba phauba Manipur da singtam animak tokhai na amana amada sangthok sangsin tawba ngamdana adumak leirakane
Masigi mahayna kukisingna pamliba separate administration asi nongma nongmagi mayek sengbay helakani haibasi Manipur lengang na khangpham thoe maduda natana thogliba lalasi loisindana leiba taravadi Manipur miyam asi maming tagi oina hingba miyoi bagi hak mapungphana matpikhraba masagi maramdamda lamja sara oiduna hingba haibadu soidana tarakane oirakadaba phibamsing asida Manipur lengang na khangduna haujik Manipur da thogliba lanasi loisinaba honagadavane Madu natrabadi kuki sing nataliba separate administration asi nongma nongmagi mayek sengbay helakane maduna Manipur thugay na basinbada mangjil thana songthoktuna honariba kuki MLA tara asisu Manipur laingang na makhoigi mathakta ain gi oiba thabak laukhatuna Manipur thugay na bahona bagi pifam thokpa sairag adu piduna Manipur kanna bahona pham thoe